Numidang Huiremni, Nongdairembado, Umorok, Nakupi, Panga Punna Thaba Mapam the Tunglare. Chinyana Pumapamni. Lambi Nakan Amakaktada, Paring Sana Kultai. Nakan Amadana, Labuk Nakta, Chinkong Tamna Sandoki. Lambiga Labuka, Taina Baduda, Kongbal Oi, Konglam Oina, Ising Pik Tana Natrabaso, Karadi Tunglagale. Labuk Singdo Ayamana, Puksang Sangi. Angang mamaraktuda tupi upa, satin khanba, kokset setpa, nupa kayana, machi-machida phambayaw, lepayaw, mathau tauri. Lam na uba na miyoi singdo nara, sanariba wari singdo marol singnadi tadre. Adobo uchik chambun na chungsin na duna khongbagum na tare. Maraktuda mama mapagi matung ilagpa oiramgani, angang khara sukoy chen laga sanay, ahal singdo na yansang marakta chensin na balawi. Mira koldo dungai thaina lo ngakpada sakpa phongak serao ado nungsiramgani pukning da phori matamdu nungairamgani langak sagaida makhong yantharaga maikai sinba thongna yeng wakrok paiduna khinglaga ujek tanbado uninglei ujek sumaram kairamgani aduna chabun wa kaiduna paikatpado sangatuna thamwagi mitna yengsaroba khaktada pukning ipen peli Ibungo, kana hangbibano. Nongdairemba leptana leiribadugi nakta sangsilaglaga ahal lamana hanglagpani. Mangakta khuday amaso komlap yeli. Khongrogdaso khumurap thekatli. Litliba khurutdaso kudam tatpa yauri. Phuruttuda paliba pirkhawda khutki tang amamuk sagaire. Sagairaba machetuna yauriba kechawda phonda machet amaso ure. Volume hauna khonjel lila taraga Awaba potha thabak tawnaba so oirangma yai aldo hozikan ki smartphone sizinaba so haigadaba mida mande nongdairemba haldo onsili kaka sum yengba la izanida imana so anira humlak sidai pot laikiba leiba male ima haibadi kana siza kusum ibema sizagi masanu pa oidoribra kaka mayam si supulap yengadro Yenguida. Lau somda. Haladuna mang tharaga chatli. Nongdairembana haldugi tung illi. Maga lakminaba nupa singdudi adum lambi matayda lephauri. Khongbaldagi mapana khara chatlaga wa matum taba makak manga tarukna pulap thamlaga lanthok lansanya naba semlibado maduda chatlaga labuklomda chatli. Mamangda usopkumba thabak thoram thokpada Ensang napi mafamdudagi kusum na hek laibani. Handak nongdairembaso mana thabak paiba hobagi mayam sakang maikhang nabagi piklabaso thoram macha ama singe thorang zavani. Madugi damak mamana taglakpa mafamsida lakpani. Kaitheldagi leiribaso dum yabani adubu ichenga unkhatnabado khrada oraso kauthoknaba lakibani. Kaka mafamsigi lawbo amkhaktara. Nate mayam pulapkini adu punsinabadi nate. Magi tongan thanaba ngaktani. Yon baso do mana thokpa angam maongda yonne kakagira lafam side nate kakana senabani adudi atopa migi oire naha hum khakini doctor tamli haibra engineer tamli haibra taw male pangna sulakti nupim cha ma budi heklai ngasi sulaki bani senaba oira male tv da pawdagi hapidabra Happy. Chang nai na trabaso ngasai dagi reporter khalak laga photo loba video loba wahang hangba maya mama tawba oikibada ngairi nupim cha ani ahumga nupa ani ga lakibani nungairura male hankidre pan tanba maroi lenba tamdoine na lehobani machin makha yankre wa ngangdaba mi pakna leisilatre haujikanse chumdre ibungo tada somdom talakpiyo lapna nupa amana makut haiduna korakpani Ibungo sum yenglamu kaka mung lake. Hobi chatkre, nongdairembaso nungai kum lakum nungsit marakta kuichat chatli. Sum chatpada nahakhra pan marakta yaya langlaga leibadugi nakta changsilai. Sum changsilakpada pandum ama paithoraklaga nongdairembagi khadang waida paisillare mayamdu yengthorai. Mayam marakta yauriba ichanda maraichi. Nongdairembaso makhoigi manak changsilai. Maya magda magi hona bi tawrakadra pakhana ichana ta soikibani ambo masa khangbro khange imanabagi mayambani yamba soikibani sawyade
ꯊꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯦ ꯄꯥꯟ ꯇꯥꯜꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯈꯤ ꯏꯆꯟꯁꯨ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯏꯆꯟꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯒꯅꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯕꯣ ꯂꯥꯎꯅꯦ ꯄꯥꯟ ꯃꯅꯥꯎ ꯈꯟꯗꯣ ꯂꯥꯛꯑꯣ ꯑꯦ ꯑꯩꯉꯣꯟꯗꯔꯣ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂ ꯇꯥꯛꯏ ꯇꯣ ꯃꯤ ꯇꯧꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯥꯜꯂꯛꯄ ꯄꯥꯟꯗꯣ ꯈꯟꯗꯣꯛꯂꯒꯅꯦ ꯊꯨꯃꯣꯛꯁꯤꯗ ꯍꯥꯞꯆꯤꯟꯗꯧꯕ ꯂꯩꯕꯥꯛ ꯄꯛꯍꯟꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯒ ꯊꯕꯛ ꯍꯧꯈꯤ ꯍꯩꯇ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯄꯥꯟꯗꯣ ꯂꯩꯕꯥꯛ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯤ ꯍꯩꯅꯔꯝꯗꯦ ꯑꯗꯨꯕꯨ ꯀꯨꯏꯔꯛꯄꯗꯩ ꯍꯩꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯛꯂ ꯃꯥꯜꯂꯦ ꯏꯆꯟꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯝꯕꯗꯩ ꯌꯣꯝꯄꯥꯛꯀꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯊꯧ ꯑꯣꯟꯊꯣꯛꯅꯩ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯗ ꯂꯣꯟꯅ ꯅꯣꯛꯏ ꯉꯁꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯂꯝꯖꯤꯡꯕꯤꯔꯝꯕ ꯑꯍꯜꯗꯨꯅ ꯌꯧꯔꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯀꯀꯥ ꯂꯣꯏꯗꯧꯔꯦ ꯀꯩꯁꯨ ꯅꯥꯆꯨꯡꯗ ꯐꯩꯗꯣꯝ ꯑꯃ ꯂꯣꯏꯊꯣꯛꯏ ꯑꯇꯩꯗꯤ ꯉꯁꯥꯏꯅ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯏꯆꯟꯒ ꯊꯕꯛ ꯇꯧꯁꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗ ꯋꯥꯕ ꯈꯪꯗ ꯐꯩꯗꯣꯝ ꯑꯆꯧꯕ ꯑꯃ ꯇꯥꯟꯊꯣꯛꯂꯦ ꯑꯍꯜꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤ ꯂꯣꯏꯔꯛꯄꯗ ꯈꯪꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯐꯤꯗꯣ ꯂꯩꯕꯥꯛꯇ ꯅꯩꯁꯤꯟꯕꯒꯤ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯁꯣꯝꯗ ꯆꯠꯁꯤ ꯅꯣꯏ ꯀꯅꯥꯅꯣ ꯑꯃ ꯊꯨꯃꯣꯛꯁꯦ ꯊꯥꯡꯂꯣ ꯂꯥꯎ ꯑꯍꯜꯗꯨꯅ ꯃꯤ ꯑꯃ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯨꯃꯣꯛꯇꯣ ꯃꯀꯣꯛꯇ ꯐꯠ ꯊꯥꯡꯒꯠꯈꯤ ꯌꯥꯅꯤ ꯀꯀꯥ ꯑꯩ ꯑꯗꯨꯝ ꯊꯥꯡꯉꯛꯀꯦ ꯏꯆꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ ꯏꯆꯟꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯣ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅ ꯋꯥꯔꯤ ꯅꯍꯧꯔꯦ ꯃꯈꯣꯏꯅ ꯍꯟꯅꯕꯒꯤ ꯂꯝꯕꯤ ꯌꯧꯔꯛꯄꯗ ꯑꯍꯜꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯤꯕ ꯁꯦꯜ ꯂꯧ ꯌꯥꯗꯕꯗꯩ ꯏꯟꯅꯔꯝꯃꯤ ꯀꯀꯥ ꯂꯧꯔꯣꯏꯒꯦ ꯏꯕꯨꯡꯉꯣ ꯏꯆꯟꯁꯨ ꯂꯣꯏꯅ ꯃꯣꯠꯂꯦ ꯂꯧꯗ ꯌꯥꯔꯣꯏ ꯀꯀꯥ ꯃꯣꯠꯆꯁꯅꯨ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯂꯩꯔ ꯄꯨꯔꯤꯁꯦ ꯂꯦꯝꯅ ꯄꯨꯕ ꯌꯥꯗꯦ ꯌꯥꯝꯃꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯃꯌꯥꯝ ꯂꯧꯗꯣꯏꯅꯤ ꯃꯣꯠꯂꯤꯕꯗꯣ ꯀꯩꯁꯨ ꯆꯥꯝꯊꯣꯛꯄ ꯇꯧꯗ ꯍꯔꯥꯎ ꯏꯆꯟꯗ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯍꯟꯈꯤ ꯏꯆꯟ ꯍꯣꯏꯁꯨ ꯑꯍꯜꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯃꯔꯛꯇ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 2 ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯖꯤꯟꯈ꯭ꯔꯦ ꯉꯁꯤ ꯏꯅꯥꯎꯕꯒꯤ ꯑꯣꯅꯔꯁ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯏꯅꯥꯎꯕꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯦꯃꯤꯠ ꯀꯥꯔꯠꯇꯣ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯁꯝ ꯁꯝꯖꯦꯠꯅ ꯍꯥꯠꯄꯗ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯨꯠꯅ ꯑꯃꯨꯛ ꯀꯣꯠꯈꯠꯂꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯃꯌꯥꯝꯕꯅ ꯈꯣꯡꯎꯞ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯁꯣꯐꯥꯗ ꯄꯝꯂꯒ ꯇꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯎꯔꯛꯏ ꯃꯁꯝ ꯁꯦꯝꯅ ꯌꯥꯝꯕꯣ ꯍꯥꯎ ꯀꯩꯅꯣ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯀꯩꯅꯣ ꯀꯩꯝ ꯍꯥꯏꯗꯦꯕꯣ ꯏꯅꯥꯎꯕ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯇꯦꯕꯜꯗ ꯊꯣꯛꯐꯝ ꯊꯩ ꯀꯩ ꯇꯥꯏꯒꯔ ꯈꯪꯕ꯭ꯔꯣ ꯃꯤꯅ ꯍꯥꯏꯕꯅꯤ ꯅꯪꯅꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯔꯦ ꯀꯩꯝꯇꯒ ꯍꯥꯏꯗꯦ ꯑꯦꯛꯖꯥꯝꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯅꯥꯎꯗ ꯌꯦꯡꯗ꯭ꯔꯕꯁꯨ ꯅꯣꯛꯄꯗꯤ ꯅꯣꯛꯂꯦ ꯅꯣꯛꯁꯤꯟꯅꯅꯨ ꯅꯪꯉꯔꯣꯏ ꯆꯠꯈꯤꯔꯣꯏ ꯌꯥꯝꯃꯨ ꯃꯔꯣꯜ ꯂꯣꯟꯗ꯭ꯔꯦ ꯍꯩꯃꯥ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯗ ꯌꯥꯗꯧ ꯂꯩꯔꯦ ꯑꯦꯛꯖꯥꯝꯕꯨ ꯂꯣꯏꯔꯗꯤ ꯑꯗꯨꯅꯦꯕ ꯄꯦꯟ ꯃꯅꯤꯡꯗ ꯃꯤꯊꯥꯏ ꯊꯦꯠꯄ ꯀꯥꯎꯅꯤ ꯇꯥꯅꯤꯡꯗꯦ ꯂꯥꯎꯔꯝꯃꯒ ꯆꯠꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯐꯤ ꯁꯦꯠꯍꯧꯔꯤ ꯏꯅꯥꯎꯕꯅ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄꯗ ꯀꯨꯁꯨꯝꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯏ ꯏꯐꯤꯡ ꯐꯤꯡꯈ꯭ꯔꯦꯗ ꯏꯅꯥꯎꯕ ꯏꯪꯅ ꯇꯞꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯕ ꯃꯃꯥꯗ ꯃꯈꯨꯠ ꯂꯥꯟꯁꯤꯜꯂꯤ ꯏꯅꯥꯎꯕꯗꯣ ꯀꯨꯁꯨꯝ ꯃꯆꯥꯒꯤ ꯈꯨꯅꯝꯗ ꯇꯞꯅ ꯆꯤꯛꯏ ꯃꯃꯥ ꯅꯩꯁꯤꯜꯂ ꯊꯅꯝꯃꯒꯦ ꯍꯣꯏ ꯒꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯊꯧ ꯅꯃꯥꯏ ꯊꯛꯀꯅꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯌꯦꯡꯂꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯣ ꯊꯥꯡꯒꯠꯂꯒ ꯁꯦꯝꯒꯦ ꯇꯧꯕꯗ ꯎꯔꯦ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯠ ꯂꯩꯔꯤꯕꯗꯣ ꯃꯗꯨꯇ ꯄꯥꯏꯈꯠꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯃꯥꯡꯗꯅꯤ ꯏꯅꯥꯎꯕꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ ꯋꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯩꯍꯧꯔꯝꯃꯅꯤꯕ ꯐꯣꯟ ꯇꯐꯤꯡ ꯂꯧꯊꯣꯛꯂꯒ ꯃꯌꯥꯝꯕꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯆꯠꯄꯒ ꯁꯠ ꯄꯥꯏꯔꯛꯏ ꯌꯥꯝꯕꯣ ꯌꯧꯔꯛꯇꯣꯔꯦ ꯃꯇꯝ ꯈꯔ ꯋꯥꯠꯂꯝꯈꯤꯅꯤ ꯅꯪꯒꯅꯤ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯏꯅꯥꯎꯕ ꯁꯣꯔ ꯃꯄꯤ ꯑꯆꯧꯕ ꯑꯃ ꯀꯥꯝꯊꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯊꯣꯛꯈꯤꯕꯗꯣ ꯀꯨꯁꯨꯝ ꯎꯍꯧꯏ ꯀꯅꯥꯁꯨ ꯂꯣꯏꯅꯈꯤꯗꯦ ꯏꯅꯥꯎꯕꯁꯨ ꯃꯌꯥꯝꯕꯅ ꯌꯧꯔꯛꯄ ꯉꯥꯏꯕꯗ ꯃꯉꯛ ꯄꯩꯍꯧꯗꯧꯔꯦ ꯃꯥꯅ ꯃꯌꯥꯝꯕ ꯉꯥꯏꯔꯤꯉꯩ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕꯨ ꯊꯤꯜꯂꯛꯏ ꯍꯜꯂꯣ ꯐꯖꯅ ꯏꯆꯟꯗ ꯍꯥꯏꯔꯝꯂꯒ ꯏꯅꯛ ꯅꯛꯅ ꯂꯦꯞꯂꯤꯕ ꯏꯅꯥꯎꯕꯕꯨ ꯍꯟꯅ ꯃꯤꯠꯅ ꯐꯥꯎ ꯌꯦꯡꯉꯝꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡ ꯆꯪꯈꯤ ꯏꯆꯟꯗꯤ ꯐꯖꯔꯣꯏ ꯈꯟꯅ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎꯕ
Emeka kauramaba. Thilani da yambungna. Oh. Makha taramna gari thawdoi mamai kae. Nongdairemba lakpadu ure ichando as haira sugatli matomta. Nongdairemba su ichan ubada lakak tawi. Adubu ichan hanna yingamda thawduna chatki. Ngasi magi de exam leitabani. Matawdo kaisu ngakningai leite mana tawhanjabani. Manang nung paimnak changsilaga. Se. Emeka tu makhutna fangbaga inawbado exam hall da chensinki. Nongdairembado manawna manungda changkrabada mafamdudagi henki. Mayumdasu satludre chumdring office tan hana chatle. Board members singa tanadaba yadaba maruiba wa mayam amasu tane. Thabak paiba horakpada ngairibagi sinpamsida chusinnaba khitang wali. Aduna mama ibema kusumna takpibagi mathakta staff tagi horaga company punna chatminariba singa aphaba mari karamna thamgadagi khanba amadi hotnabada pukning wakhal pumba choktharabani. Mayamsina topna thamkhraga ichan magi maramna haksangi sili pumbasu saidat laklibani. Matomta wakhal pangsada sagatpagi. Ngasi sumangonda hanna yinglamda thaiduna chatkibaduna thamoida chaina phahori. Magi office kada tuminna kanasu changbage ayaba pida family. Mamangdana langtrik langba ising glass athanba amasu thamli. Thakki khalli adubu thakpa ngamde. Khankiba wakhal amada yunglaga le. Glass lamgi khanna makhut lengbada ngairi. Unknown number amadagi call lai. Pairudre sing glass uthangali. Yaum ama singsili. Number da mukasu hanna khinglakpadagi paikhali. Hello. Sir, Madam Kusum Hospital da pukhali. Rastani. Ha, imabo. Hoi sir. Pantharamdre office kadudagi chenway chatpoi paithorai. Garage yorakpaga call amasu lai. Yinglubada mamang thakta mari tokhiba company partner singdugi marakta yawba ama oirami. Paidaba yadraduna paikhali. Kari hairakpano khangde. Magi haunasa makhongna garida thok kauksali. Bera leiba minate matomta pangsada sali. Mama na mi loina ko takpa numita loina bani. Natrabadi matomta adu mana thopu chali. Mi chena bahaiba mida nate. Naurikan oibagiso mama na mi loina hanbada yarambani. Hek haubaga mama na haiba wa yadi haina sandopigadabado ukibagi. Driver gi sita kakhali start tawdringida ichanda call tawsali. Hello. Rasti ima pukhali nangak tongleram. Ei thabak thadokpa yaroi. Ai gi wasem to tako. Warobino nanga naknaba miyoi amataga ai loinaba pamde. Natinga. Mana hage khalibado karino tabikidre. Mabukta khangani khanna garido thawdoki. Mana sukhanaba horuraga amuk mama naraklaba matamda mamagi nakta leiramnaba hairuba magi koksi angakpani. Hospital dadi chatludre. Marai thangma mayamduga wari sanaruraga halakpadadi fanayamna thengle. Hospital dasu chatludre mayumda oina halai. Mama su putharaklamme pawsi phangbadagi yumda lakpani. Mamagi nakta mana changakpada angakpa matawda henthoiga thoibigana kusumba seba tawrami. Madu ubada mama bu seba tawbirambagi haraugadra hairaga ichanbu thamoida hina sauninglei. Ma leina leina mitopna mamagi seba tawhalli sikhalli. Ngaktra dongdairembagi wakhal ichanga maga karisu thoknade mahak masanasu khanglibani. Adubu natai chadaba ningaidi nubi masana khangdrabasu adum matawjari. Kusumni sonna ichala edana. Nongdairemba mamagi nakta changsila fami. Thawai wana yingli. Khara pharaba ima kai charage. Phare ima kaisu tawdre. Yam sari nanaw nupa sune champut semba sangri. Nongdairembado laiba nupi ani dodo onsilai. Henthoi thoibi noina lakpiramba hainingai leitana thagachari. Henthoina nganna pau piraklamnadi ngantala amdoba aikoi simito oine ek thammi. Thoibina aduni aikoi sin thopo am tawrina. Thabaknane hei sojukta thunglisini. Kusumna icha ani se wazarabani. Henthoina as imase aikoi suna chaningolni. Kaigi wadoino imasigi seba tawba aikoi gi thawni sidi. Thoibina Mani henthoini imasi se luguna khanjabani. Kusum haipet tamak nokjai. Asengbani ngasidi nupi ani se yamna phana ui. Kusum na machabu yingna hairi. Ibungo icha ani se gari su yauraktabani.
ꯅꯪꯅ ꯊꯤꯟꯕꯤꯔꯨꯁꯣ ꯅꯨꯄꯤ ꯃꯁꯥꯅꯤ ꯊꯦꯡꯅ ꯍꯟꯖꯟꯕ ꯃꯝꯅ ꯍꯟꯖꯟꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯅꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯣꯏ ꯏꯃꯥ ꯍꯦꯟꯊꯣꯏꯅ ꯏꯃꯥꯁꯦ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯅꯆꯥ ꯍꯦꯛꯇ ꯂꯥꯛꯆꯒꯦ ꯊꯣꯏꯕꯤꯅ ꯏꯃꯥꯁꯤ ꯅꯥꯕ ꯌꯥꯄꯣꯠꯇꯦ ꯍꯥꯏꯔꯛꯀꯅꯤ ꯃꯁꯥꯅ ꯍꯧꯒꯠꯂꯛꯄꯗ ꯀꯨꯁꯨꯝꯅ ꯀꯔꯤꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯃꯈꯣꯏ ꯊꯅꯝꯂꯒꯅꯦ ꯀꯩꯊꯦꯜ ꯌꯧꯔꯛꯎ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯏꯃꯥ ꯉꯥ ꯑꯇꯦꯛꯄ ꯆꯥꯅꯤꯡꯉꯤ ꯃꯆꯥ ꯑꯃ ꯌꯦꯡꯉꯛꯑꯣ ꯑꯌꯨꯛ ꯑꯣꯏꯔꯝꯂꯗꯤ ꯃꯐꯒꯗꯧꯕꯅꯤ ꯐꯪꯅꯤꯗ ꯑꯗꯨꯝ ꯃꯁꯥꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯁꯥꯕꯤꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯕꯁꯤꯗꯗꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕ ꯖꯥꯠꯂꯅꯦ ꯑꯐꯕꯁꯨ ꯌꯥꯎꯔꯤꯗ ꯑꯗꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ ꯀꯪꯂꯥ ꯄꯥꯠꯇ ꯏꯆꯟ ꯃꯥꯟꯕ ꯑꯃ ꯐꯝꯂꯤꯕꯗꯣ ꯎꯔꯛꯏ ꯅꯨꯄꯥ ꯑꯃꯁꯨ ꯐꯝꯐꯝ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯩ ꯅꯛꯅꯕꯗꯤ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯐꯝꯐꯝꯗꯨꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟꯗꯅꯤ ꯑꯗꯨꯒ ꯏꯆꯟꯅ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛ ꯃꯣꯕꯥꯏꯜ ꯌꯦꯡꯕ ꯃꯥꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯒꯥꯔꯤ ꯈꯥꯝꯃꯤ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯡ ꯆꯥꯎꯀꯟ ꯀꯥꯜꯂꯒ ꯂꯥꯛꯏ ꯏꯆꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡ ꯀꯥꯔꯟ ꯆꯜꯂꯨꯅ ꯉꯦꯛ ꯐꯝꯖꯤꯜꯂꯤ ꯃꯣꯕꯥꯏꯜ ꯌꯦꯡꯂꯝꯕ ꯏꯆꯟꯗꯣ ꯀꯅꯥꯅꯣ ꯈꯪꯅ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯆꯦꯞꯊꯔꯛ ꯌꯦꯡꯂꯝꯕꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯪꯅ ꯇꯞꯅ ꯍꯟꯅ ꯍꯪꯗꯦ ꯃꯥꯒꯤ ꯍꯧꯅꯁꯥ ꯂꯋꯥꯏꯗꯒꯤ ꯗꯛ ꯍꯦꯛꯇ ꯂꯥꯛꯈꯩ ꯅꯋꯥ ꯎꯅꯕꯩꯔꯣ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯗꯣ ꯍꯥ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯍꯨꯔꯥ ꯂꯣꯟꯆꯠꯁꯨ ꯌꯥꯝ ꯍꯩꯔꯝꯃꯦꯅꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯃꯥꯟꯕꯨ ꯃꯥꯟꯗ꯭ꯔꯗꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅꯤ ꯍꯥꯏꯖꯔꯦ ꯃꯇꯤꯛ ꯆꯥꯎꯊꯣꯛꯏꯕ ꯀꯥꯏꯗꯨꯔꯕ ꯅꯪꯒꯤꯁꯦ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯏꯆꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯨꯛꯂꯞ ꯌꯦꯡꯉꯤ ꯑꯩꯕꯨ ꯆꯥꯎꯊꯣꯛꯄ ꯃꯗꯨꯗꯤ ꯌꯥꯝꯕꯨꯡꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯑꯣ ꯃꯤꯠꯅ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯦ ꯅꯪ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯗꯅ ꯅꯝꯊꯥꯛ ꯌꯥꯝ ꯍꯩꯗꯣꯔꯤ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯥ ꯎꯅꯕ ꯎꯅꯗꯕ ꯌꯥꯝꯕꯨꯡꯒꯤ ꯀꯔꯤ ꯅꯁꯜ ꯂꯩꯒꯦꯕ ꯀꯟꯊꯤ ꯊꯣꯛꯀꯩꯅ ꯊꯧꯗꯧꯅ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯦ ꯁꯥꯎꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯋꯦ ꯋꯥ ꯅꯠꯇꯦ ꯅꯪ ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯥꯛꯇꯪ ꯆꯠꯂꯝꯕꯗꯤ ꯁꯤꯔꯣꯏꯕ ꯑꯣ ꯅꯪꯒꯤ ꯅꯃꯥꯗꯣ ꯌꯥꯝꯕꯨꯡꯒꯤ ꯅꯛꯅꯕ ꯃꯔꯤ ꯅꯠꯇꯕ꯭ꯔꯣ ꯑꯅꯤꯗꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯅꯩ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡꯗꯨ ꯅꯨꯡꯁꯤ ꯃꯤꯠꯆꯥꯅꯕꯗꯤ ꯅꯠꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯅ ꯅꯤꯡꯕꯗꯣ ꯍꯥꯏꯗꯣꯔꯛꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯅꯪꯒꯤ ꯅꯊꯧꯅꯤ ꯃꯔꯝꯗꯤ ꯃꯔꯝ ꯍꯪꯉꯛꯀꯅꯨ ꯈꯪꯒꯦꯁꯨ ꯈꯟꯈꯤꯅꯨ ꯈꯪꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯅꯪ ꯂꯩꯔꯩꯅꯩ ꯃꯤꯇꯣꯞꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯤ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯑꯝꯇ ꯌꯥꯝꯕꯨꯡꯅ ꯄꯥꯝꯕꯤꯔꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯃꯨꯛꯅ ꯁꯛ ꯎꯠꯂꯛꯀꯅꯨ ꯍꯦꯛ ꯍꯥꯏꯕ ꯑꯃꯨꯛꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜ ꯀꯔꯤꯅꯣꯕ ꯁꯦꯡꯅ ꯑꯝꯇ ꯈꯪꯍꯜꯂꯣ ꯑꯩꯕꯨ ꯆꯥꯅ ꯁꯥꯕ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕꯗꯨꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯗ ꯑꯩꯅ ꯍꯟꯕꯤꯕꯒꯤ ꯋꯥ ꯊꯣꯛꯅꯗ꯭ꯔꯤꯅꯦ ꯅꯠꯂꯝꯗ꯭ꯔꯗꯤꯅꯦ ꯁꯥꯎꯔꯦ ꯃꯤꯀꯨꯞꯁꯤꯗꯗꯤ ꯏꯆꯟꯗꯣ ꯈꯣꯟ ꯑꯀꯟꯕ ꯁꯤꯖꯤꯟꯅꯔꯛꯂꯦ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯔꯛꯇꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯑꯣꯡ ꯃꯇꯧꯗ ꯀꯣꯛ ꯉꯥꯎꯕ ꯍꯦꯜꯂꯛꯄꯒꯤ ꯃꯉꯣꯟꯗ ꯈꯣꯟ ꯀꯟꯅ ꯉꯥꯡꯂꯛꯄꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯨꯠꯆꯥꯎꯗꯣ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯑꯗꯨꯒ ꯌꯥꯔꯛꯇ ꯉꯪꯂꯒ ꯅꯠꯂꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯍꯥ ꯅꯠꯂꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ ꯀꯩꯗ ꯀꯜꯂꯤꯕ ꯑꯅꯝꯅꯣ ꯌꯥꯝꯕꯨꯡꯁꯦ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯥ ꯃꯈꯨꯠ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯏꯆꯟꯗꯣ ꯆꯩꯅ ꯐꯥꯎꯔꯛꯏ ꯃꯃꯤꯠ ꯍꯥꯏꯔꯞ ꯎꯁꯤꯜꯂꯤ ꯅꯪꯁꯤꯕꯨ ꯀꯩ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯈꯪꯕꯤꯕ ꯌꯥꯏꯅ ꯄꯥꯝꯕꯣꯝ ꯅꯥꯟꯊꯣꯛꯅꯕ ꯃꯨꯛꯏ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯆꯤꯟꯁꯨ ꯈꯨꯝꯕ ꯂꯦꯞꯇꯦ ꯉꯁꯤꯗꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯥꯏꯕ ꯃꯈꯩꯗꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤꯗꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯨꯕꯨ ꯉꯝꯃꯨ ꯉꯝꯃꯤꯅꯦ ꯌꯥꯝꯕꯣ ꯉꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯉꯥꯡꯕ ꯅꯠꯇꯦ ꯅꯪ ꯇꯌꯥꯜꯒ ꯂꯥꯞꯅꯧ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯦ ꯃꯔꯨꯗꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯏꯃꯥ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯌꯥꯈꯤꯕ꯭ꯔꯥ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯛꯏ ꯑꯉꯛꯄꯅꯤ ꯈꯨꯝꯂꯤꯕ ꯃꯇꯤꯛ ꯋꯥ ꯁꯨꯝ ꯀꯣꯊꯔꯛꯄꯗ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯃꯥꯒ ꯅꯛꯅꯔꯤ ꯃꯈꯩ ꯑꯩꯒꯤ ꯁꯤꯡꯅꯕꯗꯤ ꯍꯦꯜꯂꯛꯀꯅꯤ
ꯌꯥꯝꯕꯨꯡ ꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯃꯨꯛꯄ ꯉꯝꯕꯒꯤ ꯌꯦꯡꯕ ꯇꯥꯏ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯈꯖꯤꯛ ꯀꯣꯝꯊꯣꯛꯄ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯐꯠ ꯀꯟꯊꯣꯛꯂꯒ ꯏꯆꯟꯗꯣ ꯃꯣꯕꯥꯏꯜ ꯌꯦꯡꯁꯤꯟꯅꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯑꯣꯡꯁꯤ ꯎꯁꯤꯠꯇꯕꯅꯤ ꯈꯜꯂꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯅꯨꯡꯁꯤꯕꯤ ꯃꯤꯡꯒꯧꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯛꯏ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩ ꯍꯥꯛꯇꯛꯇꯒꯤ ꯃꯤ ꯈꯠꯅꯗꯅ ꯀꯥꯏꯅꯗꯧꯔꯦ ꯂꯥꯛꯑꯣꯀꯣ ꯃꯅꯥꯀꯣꯡꯗ ꯃꯣꯕꯥꯏꯜ ꯅꯞꯂꯒ ꯉꯥꯡꯂꯝꯕꯅꯤ ꯆꯩꯔꯛꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯤ ꯅꯨꯄꯥ ꯁꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯒꯥꯔꯤ ꯈꯥꯝꯂꯔꯦ ꯏꯆꯟ ꯂꯥꯛꯑꯣꯍꯦ ꯉꯥꯏꯅꯔꯦ ꯑꯩ ꯃꯅꯨꯡ ꯆꯪꯉꯨꯗꯅ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯅꯪ ꯉꯥꯏꯕꯁꯤꯗꯤꯅꯦ ꯑꯩ ꯃꯤꯋꯥ ꯇꯥꯔꯦ ꯅꯨꯄꯥ ꯁꯥꯕꯤꯗꯣ ꯅꯤꯡꯊꯤ ꯀꯧꯏ ꯏꯆꯟꯒ ꯄꯨꯟꯅ ꯄ꯭ꯔꯦꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯍꯨꯟꯗꯣꯛꯂꯝꯕ ꯑꯀꯥꯏꯕ ꯐꯣꯟ ꯈꯨꯟꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯅꯤꯡꯊꯤꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯂꯒ ꯁꯤꯕꯨ ꯁꯥꯔ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯠꯇ꯭ꯔꯣ ꯏꯆꯟꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯑꯧ ꯃꯥꯅꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯁꯥꯔꯗꯤ ꯈꯪꯗꯦ ꯊꯧꯔꯣ ꯅꯪ ꯍꯧꯅꯕꯤ ꯃꯤ ꯑꯃ ꯎꯕꯒꯅꯦ ꯀꯣꯊꯗꯅ ꯍꯪꯂꯦꯕꯗꯣ ꯇꯧꯔꯅꯨꯕ ꯉꯥꯏꯅꯔꯦ ꯍꯥꯏꯌꯦ ꯑꯧꯅꯦ ꯂꯥꯛꯑꯣꯁꯦ ꯏꯆꯟꯗꯨ ꯀꯣꯏꯊꯣꯛꯄꯒ ꯇꯧꯔꯨꯗ꯭ꯔꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯈꯥꯔꯤꯕ ꯌꯣꯠꯀꯤ ꯁꯝꯕꯜꯗꯣ ꯀꯥꯜꯂꯒ ꯍꯦꯛꯇ ꯅꯤꯡꯊꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯆꯠꯂꯦꯐꯥꯎ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯈꯝꯕꯟꯕꯒꯤ ꯃꯇꯧꯗ ꯇꯧꯐꯝ ꯈꯪꯗꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯂꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯒꯥꯔꯤ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯆꯥꯛꯁꯪꯗ ꯉꯥꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯦ ꯑꯗꯨꯒ ꯃꯐꯤ ꯍꯣꯡꯂꯨꯔꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯏꯅꯥꯎꯕꯗꯨ ꯃꯃꯥꯕꯨ ꯁꯪꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯌꯦꯡꯂꯝꯃꯤ ꯀꯨꯁꯨꯝꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯞꯅ ꯃꯃꯥꯏ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯃꯍꯥꯛ ꯏꯆꯟꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯆꯣꯛꯊꯕ ꯄꯣꯛꯂꯕꯅꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯃꯅꯥꯛꯇ ꯃꯤ ꯐꯝꯂꯛꯄꯒꯤ ꯁꯅꯤꯟꯗ ꯀꯨꯁꯨꯝ ꯇꯞꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯏꯃꯥ ꯈꯔ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯅꯅꯦ ꯂꯥꯛꯄ ꯉꯝꯍꯧꯗꯕꯗꯨꯗ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯜꯂꯒ ꯈꯨꯝꯃꯤ ꯀꯗꯣꯝꯗ ꯂꯩꯔꯨꯒꯦ ꯏꯆꯥꯕꯨ ꯂꯩꯕꯕꯨꯗꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯂꯩꯔꯨꯏ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯃꯥꯗ ꯃꯔꯩ ꯊꯥꯡꯕ ꯃꯤꯁꯤꯡꯗꯨꯒ ꯎꯅꯔꯨꯕꯒꯤ ꯋꯥ ꯇꯝꯊꯣꯛꯂꯨꯗ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯍꯦꯟꯊꯣꯏꯒ ꯊꯣꯏꯕꯤꯒꯗꯣ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯨꯒꯦ ꯏꯃꯥꯁꯨ ꯈꯪꯗꯦꯅꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯤꯜꯂꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯡꯕꯗ ꯏꯃꯥꯗꯤꯅꯦ ꯀꯣꯛꯀ ꯆꯤꯛꯈꯠꯄ ꯄꯣꯛꯂꯕꯅꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ ꯍꯦꯟꯅ ꯋꯥꯔꯝꯃꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯈꯜ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯦ ꯁꯣꯔ ꯍꯟꯕ ꯋꯥꯕ ꯑꯃꯨꯛꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯏꯃꯥꯁꯦ ꯑꯗꯨꯒ ꯉꯁꯤ ꯀꯃꯥꯏꯅ ꯇꯁꯦꯡꯕꯗꯤ ꯉꯁꯤ ꯀꯨꯁꯨꯝ ꯁꯣꯔ ꯍꯣꯟꯕ ꯈꯪꯋꯥ ꯋꯥꯔꯛꯈꯤꯕꯗꯣ ꯃꯆꯥ ꯑꯅꯤꯒꯤ ꯑꯐꯤꯡꯕ ꯃꯇꯧ ꯎꯕꯗꯒꯤ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯟꯖꯤꯜꯂꯨꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯧꯗ꯭ꯔꯦ ꯁꯥꯕꯁꯤꯗ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯕꯒꯤꯗꯤ ꯋꯥꯗꯦꯗ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯛꯂꯒꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯔꯝꯃꯤ ꯌꯨꯝꯗ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯏꯅꯥꯎꯕꯗꯣ ꯉꯛꯅ ꯌꯦꯡꯉꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯪꯅꯤꯡꯅ ꯀꯔꯝꯕꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯏꯅꯦꯁꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ ꯏꯅꯥꯎꯕꯅ ꯏꯆꯟꯂꯣ ꯃꯥꯅꯤ ꯏꯆꯟ ꯍꯥꯏꯕꯗꯨꯅꯤ